Serasada thokliba irang asi hena chawthokhanba yaba warol sing yawba World Kuki-Zo Intellectual Council gi cherol ama BJP na luchingba lengak asiga nakna chatminariba MLA amagi worker na red zone oriba palel area da chaithokhlamba thengnare Manipur miyam da chamam nahanba amadi Congress Party bulana uhanaba mawongda pauche amana report tawriba si matangda miyam khangna lali haina sengdokadabani natrabadi legal action lauragani haina Manipur Pradesh Congress Committee Mpcc gi maikai digi thamlakli BT Rota Labor Congress Bavanda Paumi Singa Unabada Mpcc gi wangangloi S Manauto na fongdorakpi matung inna Local newspaper amada World Kuki-Zo Intellectual Council haina kauba lup amana Kuki singi oiba tokhaiba administration natraga Puducherry gi mawongda Union Territory gi demand yawba Memorandum amada yumfam oiraga aranba paw mafongba thengnare Congress Party gi oinadi territorial integrity gi matangda hiram amatada compromise tawroi haiba firep adu lengdana leiri Serasida thokliba irang asibo kanglo furup singna yaba mawongda political settlement ama puraknaba hotnabada sem saduna leiri Congress Party ki firep asibu lana uhanaba amadi political mileage launaba mawongda local paper amada Congress ki luchingba Rahul Gandhi amadi AICC ki president Malik Arjun Kharge na Kuki political solution bill ama parliament section asida puthokani haina headline oina piri Report asig matangda newspaper asigi office chatuna hangruba matamda palel area da World Kuki-Zo Intellectual Council na chaithokhlamba memorandum copy da yumfam oiraga fongbani haiba khanglei masigi mathakta yamna hena kiningai oibadi hairiba memorandum asi state lenga kasiga nakna chatminaba maitei MLA amagi worker na chaithokhlamba sini Maitei Machamana Lamdam Masigi Miyam gi Apamba Mayokta Leiba Lup Amagi Cherol Karigi Chaithoklibano Worker Amadi MLA Aduki Wakhalon Karino Haina Wahang Taurakli Lebak miyam si yam na pangba wena khanbra bill puthokpada opposition gi kano lekte masigi bill pass tawpa tawdaba madugi government gi daitani constitution gi matungina akhoi gi leiriba issue miyam ja divert tawnaba lenga ke asonba government india gi mari le home department gi asonba mayam na ngangna riba miyam ja divert tawnaba bidongta congress pu mayam na lan una bidongta mai haijen ba manba pot ama yauri ha manipur da leba khundam ne ba kanglu phuru khudimuna amatoini yanaba adu wafam duda koi political settlement puroknabagi sem chadana lai habsina congress ki khoi state magi worker se aduna mayam da lale mana chejai chai da palengi miyam na phari ne ba khoi mete kampi aduga mayam mana sengdohali ne ba sengdokpadi da hujiki mi sina MLA gi maming ji palli ne tam khare nong ni se ngai ba mathok tai na khanbadi gi maming ji panjadabna ba adu ba khoi office ta madugi record ti leire Ngasigi pawgi mifam aduda sarukya kiba Mpcc ki wangangloi Dr. Rabi Khan haikibada sedasida thokliba irang asigi manungda hanadagi waduna leirakliba miyambu chamam nahanba amadi Congress Party bulana uhanaba hwanariba communal oiba aranba paw fongliba media firm asina makhoina lana paw tawriba si matangda soikre natraga lana paw fongkre haibagi matangda sengdokadabani Paugi Farmasina Soikre Haina Sengdoklabadi Ngakpigani Natrabadi AICC Amadi Mpcc na Pharmacy Mathakta Logioiba Action Laukanaba Sem Sare Haina Dr. Ravi Khan Jackson Warol Thamlakli Center da su state su BJP langa pairaga chugida Congress ki matamda yanarambadi territorial integrity boundary maintain togani Manipur gi hamba hojina Manipur gi territorial and integrity boundary si lauthoni adu separate administration gi da wari sanaba yare no wari sanaga su extend tawe Manipur gi territorial integrity da kairak kadoba sugam bu pochit thijallaga investigative journalist amagi ideology da professional ethics ngak nasalaga hungbirak patar gi aikoi gi media house ji amagi ijat togane media house khuding mo poi ko waru banate particular political party particular organization amana hendan toba manba aikoi sectarian naiba communal sagana ngai khonaba chak riba mai sida ghi heijin ngai khonaba manba adumba lan hongak pase masidi Mpcc ki legal department amdi aikoi all india congress committee ki legal department ka tanarga athuba matamda legal su to ngai honrakani